ꯅꯪꯗꯤ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯄꯣꯠꯇꯨꯃꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯗ ꯁꯣꯏꯈꯔꯦ ꯂꯥꯟꯈꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯍꯥꯏꯌꯨ ꯍꯥꯏꯕꯗ ꯃꯥꯁꯨ ꯍꯥꯏꯔꯦ ꯍꯥꯏꯕꯗꯤ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯥꯗꯤ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤ ꯃꯥꯏ ꯃꯆꯤꯟꯗꯗꯤ ꯍꯥꯏꯗꯤ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯉꯦꯅ ꯑꯗꯨꯝ ꯍꯥꯏ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯕ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯂꯨꯄꯥ 500 ꯄꯤꯔꯒ ꯀꯗꯥꯏꯗ ꯃꯤꯐꯝ ꯐꯝꯍꯟꯗꯣꯔꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯗ ꯈꯛꯇꯪ ꯋꯥ ꯉꯥꯡꯅꯁꯤ ꯑꯩꯈꯣꯏꯗꯤ ꯑꯃꯅ ꯊꯥꯔꯛꯄ ꯂꯩꯇꯦ ꯑꯃꯅꯁꯨ ꯆꯠꯂꯨ ꯍꯥꯏꯕ ꯂꯩꯇꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯦ ꯃꯥꯟꯅꯔꯀꯥꯟꯗ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯊꯃꯣꯏ ꯁꯣꯛꯄꯗꯒꯤ ꯁꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯈꯥꯡꯉꯛꯑꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗꯤ ꯄꯦꯟꯗꯦꯅ ꯑꯩꯈꯣꯏꯁꯦ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯔꯀꯥꯟꯗ ꯂꯥꯛꯆꯕꯅꯦꯕ ꯑꯩꯈꯣꯏ ꯂꯝꯁꯦ ꯌꯥꯝꯃꯦ ꯀꯨꯝꯕꯤ ꯂꯩꯔꯦ ꯇꯦꯔꯥꯈꯣꯡ ꯁꯥꯕꯟ ꯑꯗꯩꯗꯤ ꯑꯀꯥꯁꯣꯏ ꯅꯥꯎꯗꯈꯣꯡ ꯋꯥꯡꯉꯨ ꯁꯟꯗꯈꯣꯡ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯦ ꯂꯥꯛꯆꯕꯅꯦ ꯂꯩꯔꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯅꯕ ꯇꯥꯔꯦ ꯕꯤꯔꯦꯟ ꯑꯩ ꯍꯥꯟꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯩ ꯅꯪ ꯈꯨꯝꯃꯣ ꯃꯩꯇꯩ ꯃꯆꯥ ꯑꯩꯒ ꯌꯥꯔꯥꯅ ꯈꯨꯟ ꯉꯥꯛꯄꯗꯤ ꯌꯥꯔꯥꯅ ꯐꯥꯔꯤꯁꯦ ꯑꯩꯅꯦ ꯈꯨꯟ ꯉꯥꯛꯄꯗ ꯌꯥꯔꯥꯅ ꯆꯤꯀꯣ ꯆꯠꯂ ꯐꯥꯔꯤꯁꯦ ꯑꯩꯅꯦ ꯃꯥꯅ ꯆꯠꯂꯨ ꯍꯥꯏꯕ ꯃꯐꯝ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯅꯠꯇꯦ ꯉꯥꯏꯈꯣ मैं हाथ की सालू लो मैं क्या भाई हाथ कर लो सेशन लाके बिरे ने बड़ी बुट छुकाई बने